Mirengbam Hemo Chandra Congress Tadokiba Matantaki over Waripni, MPCC, Amazon AICC that Toidogna Mangzabalete Haina MPCC President, Mega Chandra Nafono Craig. Manipur da hojek leidiba irang asi palibalenga asana loishna bohotna de haina Congress na BJP gi mathakta sirakliba maral BJP Manipur na yabangam loi hairi. Nampu Sapuda Sawombong FCI Godown dagi pukiba Ketrigao AC gi oiba Napsa gi chengse mafam chana Yohan Bira Uhaina CAFNPD gi Director Robertson na pauzelakli. Tabak subagi kutsuman yami yamde haibagi wahauda ningai sangdana rakpadagi miyoi ama nongmai na kaptuna hatkre. Amasung Tokyo Olympics ta silver medal lodana state asidana tana leba asigi mijat purakibi Mirabai Chanu Paris Olympic lisingani kunmari gidama qualify oibangamkre.